Kuki group singa suspension of operation sign taunakre National Highway 2 hangdokre Manipur gi apun saktam kaihandaba han nakal ahumakna yanaba purakre Narendra Modi chusampur amasung Imphal da wangangadori Ministry of Home Affairs MSA Manipur lenga amasu Kuki group singa nakal ahungi oiba suspension of operation su agreement khuyak pinakre maduna maram oiraga kumja English singa niga kungo humdoi gi me ahumdagi Hauna Kangluki hatna sunabagi tholakhiba Manipur ing taba phibam hanjilakpa yabagi phibam leiri nauno khuyak pinakhiba agreement adu central government Manipur government amasung Kuki group sing Manipur gi apunma saktam kaihandaba National Highway 2 da aki akhang leitana potpubu gari sing amasung passenger sing sadok sing tawpa yahanba amasung militant sing gi designated camp hongdokpa yanabigi wafum yawri pausna makhatana hai MHA gi mihut kangbu aduna ngarang Kuki council gi mihut kangbu singa unakhiba amasum hauji Manipur thokliba thawdo wathok singa si lusinanabagi matangda yamna kupna wari sanaki wari sanaraba tungda Kuki kangbu na nahan makai National Highway 2 da thamlamba athingbadu lauthokpa haina yanaki akhi Amaramna suspension of operation taunabada yawriba Kuki National Organization KNO amasum United People's Front UPF ki kangbuga wari sanabada anawa semdoklaba sugi ground rule ayaba biki loina Manipur lenga India government amasum Kuki militant singa nakal ahungi oiba su sangdopigi warul khuyak pinaki agreement adu khudakti satnaba hokhibaga loina sahi ama phawba satnagani hairi Nauna semdoklaba ground rules singi manungda yawriba maru oiba wafam singdi Manipur gi apunba saktam kaihandaba Manipur da tungkoina satnagadaba mongda ingtaba phibam hanjin hananaba warochin purakpa KNO amasum UPF ki designated camp taraga mari lerambadigi tareta hantharaga hausuk lariba mafam asik natabada hongtokpa militant singna paiba khulai punamak manak nakpa CRPF BSF ki camp singna thamjinba Kuki militant singi marak mitop yawbra haina khandokpigi thawrang lokhatpa asina singbane hairi Joint Monitoring Group na matung tarakpa su agreement ground rule sing ning thina ngakti bra haibdo kopni yengshin bagaloina ground rule gi wangbada thabak torakpa matik saba action lokhatpa haibigi matang su yana ba purakhiari panba yabadi kumja English singa niga mangagi August amada Indian Army KNO amasum UPF ki marakta suspension of operation khuyak pinakibani kumja English singa niga nipan ki August kungani thoidigi Manipur lengak yauksinduna agreement si make ohungi oirakhi nakal ahumna yanakhiba ground rule sing nauna semdok sadokhiba galoina su agreement gi matam thingthang kyarak sangdoktuna lakhi kumja English singa niga kunga mari gi February kunga mapanda agreement gi matam loikrabani kumja English singa niga kunga humdu gi me ahumdagi Manipur kanglup ani gi marakta hatna sunabagi thawdok thulokraba matungda MHA gi official singna KNO amasum UPF ki lusingba sing unaduna ground rule semdokpa loinana ingta paphibam hanjin hanabagi matang yanaba purakhi KNO amasum UPF yawriba tuan militant group singna Indian Constitution nga nasatpaga loinana makhatana wari sanaraga waroisan ama purakpagi matang nasu yanaba purakhi su agreement gi matung ina KNO amasum UPF na atay atopa khulai paiba lup amataga mari thamnadaba miat mipun gi thawong chathadaba mi phaba amasum lanthum manghanbagi thawong chathadaba haibigi matang nasu yanaba purakhi Army, Assam Rifle, Central Armed Police Force amadi State Police na su KNO amadi UPF ki mathakta makhalamati ki operation sathataba haiba wafamsu yanaba purakhiena paus ta makhatana report tawri Narendra Modi chusampur amasum Imphal wangangadori Kuki khulai paiba lupsinga India government amasum Manipur government ka make ohungi oiba khuyak pinakhiba amasum Kuki council na National Highway sing thingjinbagi khongjang sangsilamba punama handokraba matungsida Prime Minister Narendra Modi Manipur da lakani haiba sabsaba wafum ngasi nomani nisda lakthorakadori thajaba yaba mafamdagi phangwa pauna hai Manipur da hatna sunaraba amasum kanglup ani gi marakta ungkhatna leiramba singa do haujikti tapna ing thanba ngamba galoinana mausagi phibamda hanjilakpa hore National Highway hangdoklabanina lambi asida security na escort tawraga passenger gari singsu atuba matamda sienba holagani makhatana ayetpa apanba natragana khudongthiba mata thualaroi haibigi yanaba laikhiba maramna Kuki singa tampakta khundariba singa sangdok sangshin tawbu yananabagi lambi phale maram aduna Prime Minister su Manipur satpada mai paklagani amasum mathang tha haibidi October tha phawbada Manipur popular government ama semanba yabigi oithokpa leiri haina pausna makhatari Nupa masa ama mangkhri masagi sei tara humdoirum suraba mayang Imphal sabung company me lekai digi
Asem lamngan ba kawak nupa masama mamang thagi kundagi yum da hanjelakidre anga aduk foot 5.2 rom wangi kulay kusuni masamuya masum tena kahi masapaya masum mitnaha duk muyaidi makna yum dagi thokiba matamda sky blue gi t-shirt ama likhi blue color gi hapen ama sekhi amuba masu gi crop sapala mu tongki kanagumana thingna birabadi manak nak police station na pau pibiu haidi dengue pung kunga mari da miyoi humdraga nipan positive oikre manipura miyoi humdraga nipan dengue positive oiduna kumsi sahi gi oina pung kunga mari gi manungda khwai ki yamna positive oiba numit oikre Directorate of Health Services Government of Manipur na thokiba sirol amagi matungina manipura ngarang miyoi kunga mari kaktama positive oikhe adubu ngasina miyoi humdraga nipan positive oiba thengnare hadi Imphal West District ki oina hokiba pung kunga mari gi manungda miyoi yankai gi nipan positive oiduna district asi dengue na sokolaba district ama oigadoribra haibigi mi paiba thak yaurakle Nauna positive oirakiba miyoi yankai gi nipan asi hapsilaga sahi asi gi oina Imphal West District khaktada puna miyoi samri gi humdraga nipan positive oikre Imphal East District ki oina hokiba pung kunga mari da miyoi mapan khak positive oikhe duga district asi gi oina ngasi phawbada miyoi marfu positive oire Thawal district ta miyoi ani Bisnupur district ta miyoi ani Kaksing district ta miyoi manga positive oirakhi Chandel amasum Tenopal district ta sumiyoi amamam positive oirakhi adubu ngarang gi record adi Senapati district ta miyoi tara positive oikhe adugu Urkhul district ta miyoi nipan positive oirakhi Kamjong dana ani asumna haujuk phawbada dengue na Soktriba district ani asi Jiribam amasum Phairzol district khakta ngaisilakle haidi dengue haiba laina lasat asi Aedes haina khangnaba kangma khala manasikpadagi tholakpani hairiba kangma khala asi ayuk nungthil khakta asi maram aduna asiguma makhalgi kang asi lehandanaba amasum siktanaba hotna bigadabani haidi Haukiba sing kauthoknanaba khemsana apel tawkhri haukiba punama kauthoknaduna mahauksagi matawgu Manipur ing tapa masum amanama bu thajanabagi phiba hanjinhanaba hotna minarsi haina pasirolamana hai Ministry of Home Affairs na tuan civil society organization amadi stakeholders sing wari sanarakpagi mahi oina ngasi Imphal Dimapur lambi hangdoknaba wari blokre Thawong asi mahauksagi phibam hanjinhanabagi matangda singthaningai oiba khongthangni phibam asi oiraknaba honabada Prime Minister Narendra Modi amati Union Home Minister Amit Shah na laukiba thodang thagatningai ni haidi Center gi lusingba singna kaurakpadigi Satyabrata Delhi da thungkhre Prime Minister gi Manipur khongsar amas Manipur da thukliba kangluki irang lusinba yabagi phibam ama urakpasigi mapungoiba thodang launanabagi matangda khananaba adu Khudaki oina kaukshilakpadigi Manipur Legislative Assembly gi Speaker T.H. Satyabrata ngasi ayuk Delhi gi damu Imphal thadokre ma ngarang numidang athingbada center gi lusingba sing khudakta laknana khangalakpadagi ngasi ayuk Imphal thadokibani haujikti president ru lauthokpa yabagi matam nakshilakpa amasum center na makpa korakpagi maram mayam asi yenglaga anogo government ma lakpa yabagi thajabasu hengatnarakli Zeribamda posting tawa CRPF personal ama masamatumda numai kapsin jaduna sijakri Ngara numidang pung mangarum taba matamna Zeribam gi Borobekra Police Station manakta leiba kunsuba CRPF battalion post adugi commander oina leiba head constable ama masamatumda service numaina kapsin duna sijakri hairi pausna leikidraba personal tu gi maming Rabinder Kumar Kawi masagi sai kunthraga manga suri apokgi ming SH Rasapal San Kawi Jamugi Sakrabilis tagini mak post adugi santri post duty tawringai da thawdo thokibani nomai kapagi makhol tabadagi post aduda leiba CRPF ki personal sina sangsin duna yengluba matamda ma ki makokta nomaina palaga taduna lerama thenaki khudakta PIC Borobekra da pukatuna laikanaki tungna district hospital Jeribamna transfer tawraki dubu doctor singna sire haina khangalaki bani haidi thawdo aduga mari lena Jeribam police na case ma lokhat kibaga loina asi baksang adu district hospital Jeribam ki mokta postmortem tawna ba thamkhre Kari maram gidamak personal Rabinder Kumar masamatum suicide tawduna sijari haibigi maram haujuk phawgi oinadi khangmangamdri hairi Kuki jau genocide ki justice phangalu haina public rally satkani Haukiba sai English singani ki kungo humdugi me humdigi haujuk phawba Kuki jau singi mathakta satharakiba genocide sigi justice phangmangamdana lairi thawdok singa sigi justice phanglaba khaktara santi gi solution oigadoribani maram aduna tha sigi taruk Ayuk pung taramathu taba matamna Kuki Women's Organization for Human Rights na Kuki Jau community ga kusamnaraga Kuki Jau miyam na mayuk nariba award anai gi thawong sing asi loisilu Kuki Jau sing sathariba ka henba thawong sing adugi justice phangalu haiba demand sing da rally ama satkani hari
Kuki Women's Organization for Human Rights Information and Publicity Department Thadurakpa Chiol Amana Hairibana, Mioebu Kunagi Mek to Sataba crimes in Kangsinadana, to Minadashin Bamasum, Taudu Oshida Sienari Bissing, Manning Makatam, and Navigi Tawashida, Ikoina Kaidong, this to Minatokre, Santiago Ebamon, Sakadori Bareli, Sikutanga, Government of India. Judiciary amasung international community sing Kuki zo miyam na sathariba crimes sing asi sakhangnaba thintaba tawdana justice phanganaba daita leiba miyoi singna mathau taba thabak sing pakhatnaba human right equality amasung dignity hangat hanabagi wafam sing asi mapung phana khanganabani rally asi da mipung kudimak na saruk yahanabasu appeal tawri haidi nekam zomhau mihat kamari lendana NIA da thigat hanba yauna Nakam Thadau Peace Memorial Park Sanabada Bitauri Assam gi Karbi Anglong da leiba Karbi Student Association Dimasa Student Union Thadau Student Association Thadau Women's Association amadi Thadau NP gi apunba joint statement amada Thadau Furuki lusingba Nakam Zomhau hatkibaga madi lenana mihat asibu NIA da thigat hanba yauna Zomhau gi ponapam Manja Khunda Nakam Thadau Peace Memorial Park Sanaba Center amasu Assam government taksingre haidi Body sing a siki apunba statement asina makatara dun hai Thadau Furuki lusingwa Nakam Zomhau August Hagi Kuntra Karbi Anglongi Manza Khul Leva Maki Mayum degi Koki Militant sing ni haibidi KRA UKDA amasung KLA gi Kulai Pabe Kedar sing Paraba Matung Wat Naiduna Hat Krabamatung Maki Asibak Sang the Turel Langtakibadegi House of How Tiva Kang Lady Adobe Taudo Asikarbi Anglong District Natana Assam the Tariba Thadau community sing da Koki Militant sing na Satharakpa Miot Mine Amadi Militant sing asina Makuta Low Pibagum Sathariba Tong sing asi Assam Langa Amadi Center Government Lumna Lokum Tui Amaramda Zomhau Mihat Asiga Madi Lendana Karbi Anglong District Police na House of Power the Mio Taret Fogatano Wohang Pong Satabada Mihat Adura Sienari Bissing asi KRA UKDA Amasum KLA gi Kedar sing Sienai have a Kangri Makogi Marakta Militant group sing asida Yaurakiba Manipuri Kuki Masa Ani Yauri Aduga Miat Asida Mapung when a Sienari militant sing leader sing Adu the House of Power Pabangam than a lady. Yamna no Tribute Santiki Lambi Purana Bigi Damak Impala Pangto Kiba Road to Peace Haiba Maitegi CSO Singa Thadau delegates sing Wari Sanaba Yauruba Thadau delegates sing a Sikuki militant group sing asida social boycott Toduna Lakli Maramdi Thadau Sikuki Furuptiki Tungali Habish Hariba militant group Asina Yaning the Boli, Statement Asina Makatara Dunhai Assam Tariba, Thadau Furup Singa Sikuki militant group Singna Toina Otnaiba, Sataduna Lakli, Housik Satari, Hariba group Singa Si Logi Matata Labokum Mokoina Thadau community Gimuising Panning with a Pava, Funing Matam the Fuba Madi, Hanning Matam the Hatbasi, Toishilapana Maram Orega, Assam the Tariba Thadau Furupasi Yamna security Tangai Fadana, Padab Lady Hari. Statement asina makatardun hai Karbi Anglong amadi Assam gi law enforcement body sing the Kangi Maduri Thadau Furup Nataba Kuki sing amadi Kuki militant sing the Nakam Zoham Sikiba Sida Harau Tiamna Pungdokpa Fauna celebration Tabu sing Kangna Tasin Nadan Lay Haida Maral City Kangla Pau editorial Mamna Tamzagi Kuki masel gi marakta Nakpak tanabagi hatna sunaba leirabra Istera sida hokiba sai English singaniga kungo humdogi me ohumdagi tholakiba irang asiki waroisin purakpa ngamdana leiri sai ohum mapung phajula kadorob irang asiki waroisin purakna bahona bada istera siga mapalamga phauna lambi oidiba lifeline national highway singda free movement gi athingba thamjiliba si hangdoktriba phawbodi irang asiki waroisin purakle haina log yaroi irang asiki manungda sinko ki jau narcotics singna mitai miyam gi mathakta atamnana landaduna Mitai Singbo Awoba Mapam that no winner captain hatpa, Paraga Tiva Kangana Mahan Kivamadi, Mitegi Yum Kai Sing Pak Nana Maita, the Mohan Vigitam Tira by Hingsai Hitambi Tabaks and Lepalatina Satakivado, Hausiki Lepre. Pia Lengana, Lan Nagliva, Maite Kunjas in the season of a land sukulizing no may bomb Amadi Maruna Sing Basing Kalanava, Kangan Kibatuda, Tankak Nine Kulizing Loin Picatre. Pikat Haudaba, Kulishing when security force in a Tibuhum search operations leptana, Saturday forgot Pikitabak Sing Chatari, Loinana, sing it one to one Mapam sing the Koki sing the pipe land Sukulizing Pagalak Pamadi, Bunker sing Tugai Tabak Sing Satarakibadegi, Nakalani Marak left and a Tulakiba Kulagi Muknabigistan Hantarakibade, other Koki sing a lifeline or Ebitanatana Mapalam, Pauna Lami Oediba, National Highway sing da, Mitai sing Chatpating Bigi Kongzang, Lisang Sina Satarakibado, Hangdokpa later free movement Ngamdana lady, Machina Maram Oraga Isterasigi Miamna, National Highway sing da Satokshin, Yadabadegi, Noktakilambi.
ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗꯕꯁꯤꯅ ꯇ꯭ꯔꯛꯁꯤꯡꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯊꯨꯝ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗꯕꯗꯒꯤ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯕꯗꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯩꯔꯒ ꯍꯤꯡꯂꯤꯕ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯈꯛꯅꯅ ꯍꯤꯡꯂꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯍꯤꯡꯁꯥ ꯍꯩꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯁꯔꯝꯆꯠ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕꯁꯤꯅ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯖꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯑꯁꯤꯅꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯅꯠꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯧꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯥꯎꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯍꯥꯠꯅ ꯁꯨꯅꯕ ꯄꯥꯝꯗꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯄ ꯄꯥꯝꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯀꯥꯡꯕꯨ ꯒ꯭ꯔꯨꯞ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤꯕꯁꯤꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯂꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯥꯛꯄꯥꯛ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯒꯤ ꯀꯥꯡꯂꯨꯞ ꯅꯥꯏꯅ ꯃꯈꯣꯏ ꯀꯨꯀꯤ ꯅꯠꯇꯦ ꯂꯥꯜ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯔꯗꯨꯅ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯐꯥꯎꯕ ꯊꯣꯛꯄ ꯂꯩꯔꯤ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯂꯨꯞ ꯑꯃꯠꯇꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯋꯥꯐꯝꯗ ꯑꯌꯥꯕ ꯄꯤꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯔꯤꯉꯩꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯖꯧꯃꯤ ꯀꯥꯎꯟꯁꯤꯜꯅ ꯆꯤꯔꯣꯜ ꯊꯣꯛꯇꯨꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯈꯤꯕ ꯑꯁꯤꯃꯛꯁꯨ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯥꯛꯄꯥꯛ ꯇꯥꯟꯅꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕꯗꯤ ꯃꯁꯣꯏ ꯇꯥꯟꯅꯔꯛꯏ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯄꯥꯟꯗꯝꯒꯤ ꯃꯪꯂꯥꯟꯗ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯕꯨꯠ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯕꯤꯖꯦꯄꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 23/19 ꯑꯃꯁꯨꯡ 29/18 ꯑꯁꯤꯟꯗꯨꯅ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯕꯨꯠ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯊꯥꯅꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯏꯅꯥꯝ ꯕꯤꯔꯦꯟꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯡꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ